All Manipur MEITEI PANGAL Clubs Organization SINDUNA Iftar Thouram Ngasi Kshetri Mayai Leikai Da Leiba M. June gi yumda Pangthokhare. Ambako gi President YK Hayatur Rahman yauna masak naiba myoy kyana saru yakiba Thouram aduga mari lainana amuko gi President PH Nandu luwangna hai All Manipur MEITEI PANGAL Clubs Organization SINDUNA Pangthokliba Thouram asina aikhoi masal gi marakta nungsinabagi mari ama soidana purakpa ngamlagani aikhoi masal gi marakta thazaba walakpa amadi magi oiba wakhalna mang thakibana ngasidi oiriba pibam asi oirakpani maram aduna aikhoi ama toina punsinbagi matam oiri haina mahangna makha takhi adugumba phajargaba delimitation gi wakhalon madugi spirit edo manipur oiroi haiji kainga ganda hana census da aranba mayam leikre adu delimitation tawgodaba leitargadi afaba census phajana mikok thidana phajana koigi mapalamdina kana kana sangai hojik leiba border da chaliba mi singa ji kadai phok chumna border chan gibano adhar pai gibano haiba magi antecedents past history mayam da igidana mafam jigi ma border chan ba yaba mira mafam jida ma adhar part pai ba yaba haiba chingba phajana khantoga national register of citizens se machi ju phajana torganda khantok pa yaba khantoga koi tacheng ba lamdam jigi mi do madu oifam do mi ching du da masing thirga madu census torga madu yumpham morga delimitation tawgodabani madu natre baudi delimitation to yaroi haibasi amuko gi ju period lejeriba ani manipur miyam se laurei si masigi neba ai gi kanglupna mahel haiba wakan thadung na kanda koi kanglup pone mak nuksi sana ni himina kadamani koi amatani haiba wakalon se khanmin ner kanda da koi lamdam jida yam nuksi sana ba ingtaba phimam ma porkani madu natragadi kanglup amana nampu apu droga sakti paini supai paini lamdam manipur si control tawni manipur gi mapu igini haibadudi hojiki oiba phimam jidadi oroidaba wafam amani aduna madugi wakalon punamak thadok view haibasi kanglu phurup da yumpham oiraga thabak tawriba lan horiba adugumba phatal thorang kya toriba kangbu kuning mukta khoi masi amuko gi maikei digi appeal tawje open oidaba internet oiba policy da kayam na ikoi manipur si shanti purakpangam na hotna gadori ge open oina thokpiro open oina tobiro government policy se aduna maram ora kan issue mayam tawthohan bira kanu issue si tekan tawbiyo amamam ta step by step lochen biyo singa tamga chang na ba yadaba se athuba matam da changba yana han biyo aduga relief ta leriba miyam se mausa gi punsi da hanjilaga lehan biyo adugi matung tarak pada ikoi gi oiba makhata ba issue singa se paket piyo haidna india government amadi manipur gi governor da pungning chinchinjari hairiba se sum sang chalak pataraga di aikoi da kamthengna awaba se yam hena tholak tringai da aibadi sikriba mioi chani hena sikraba relief ta mi lising umpu hena laikraba sidagi hena henjillaktana ba india government na amadi manipur gi governor na pungning chinchin biraga thuba da solution tawbiyo haibase ngasi gi iftar party ga mari lainana manipur miyam da masigo famsi thamjari